ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒꯒꯤ ꯔꯦꯁꯤꯄꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯔꯦꯁꯤꯄꯤꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯀꯩꯀꯩ ꯍꯥꯞꯄꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯂꯥꯁꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤꯕꯀꯣ ꯚꯤꯗꯤꯑꯣꯁꯤ ꯑꯃꯇꯪꯕꯨ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯄꯥꯟꯁꯦ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯊꯥꯡꯖꯤꯡꯁꯨ ꯈꯔ ꯂꯩꯔꯦ ꯊꯥꯡꯖꯤꯡꯁꯦ ꯄꯤꯛꯄꯩ ꯋꯥꯗꯅꯤ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯂꯣꯕꯗꯣ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯂꯥꯁꯇ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯄꯥꯟꯁꯦ ꯌꯦꯡꯉꯣ ꯐꯖꯅ ꯌꯦꯡꯍꯜꯂꯛꯏꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯄꯥꯟꯁꯦ ꯁꯤꯗ ꯌꯨꯝꯗ ꯂꯥꯛꯄꯗꯒꯤ ꯁꯤꯒ ꯑꯍꯥꯟꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯊꯣꯛꯂꯛꯄꯗꯒꯤ ꯑꯍꯥꯟꯕꯅꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯄꯥꯟꯁꯦ ꯆꯥꯕ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯄꯥꯟꯁꯦ ꯌꯦꯡꯉꯣ ꯐꯖꯅ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯑꯅꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯈꯣꯛꯇꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯒꯤ ꯄꯥꯟꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗꯒꯤ ꯁꯣꯔꯤꯌꯥꯁꯦ ꯂꯧꯊꯣꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯍꯥꯏꯕꯗꯤ ꯐꯖꯅ ꯃꯀꯨꯁꯦ ꯈꯦꯠꯇꯣꯛꯑꯅꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯄꯥꯟꯁꯦ ꯃꯌꯥꯝꯅ ꯑꯅꯝꯕꯅ ꯆꯥꯅꯤꯡꯗꯕꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯦꯡꯕ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯅ ꯐꯖꯅ ꯄꯥꯟꯁꯦ ꯍꯥꯟꯅ ꯈꯣꯛꯇꯣꯛꯑꯦ ꯑꯗꯨꯒ ꯈꯣꯛꯇꯣꯛꯄ ꯂꯣꯏꯔꯒ ꯊꯥꯡꯖꯤꯡꯁꯤꯁꯨ ꯍꯥꯏꯕꯗꯤ ꯃꯔꯨꯗꯣ ꯀꯩꯅꯣ ꯂꯧꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯀꯨꯗꯣ ꯂꯧꯊꯣꯛꯇꯣꯏꯅꯤ ꯃꯔꯨꯗꯨꯅꯅꯦ ꯆꯥꯗꯣꯏꯁꯦꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤ ꯃꯀꯨꯁꯨ ꯆꯥꯅꯩ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔꯒꯤꯗꯤ ꯆꯥꯟꯅꯗꯦꯗꯅꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯃꯤꯗꯤ ꯆꯥꯟꯅꯗꯕꯅꯤꯅ ꯑꯗꯣ ꯑꯩ ꯆꯥꯁꯨ ꯆꯥꯖꯗ꯭ꯔꯤ ꯏꯃꯥ ꯄꯣꯛꯄꯗꯒꯤꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯆꯥꯒꯦꯁꯨ ꯈꯪꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯐꯖꯅ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯑꯦ ꯑꯗꯨꯒ ꯈꯣꯛꯇꯣꯛꯄ ꯂꯣꯏꯔꯒꯀꯣ ꯑꯗꯨꯒ ꯑꯩꯅ ꯐꯖꯅ ꯆꯥꯝꯊꯣꯛꯇ꯭ꯔꯕꯅꯦꯕꯀꯣ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯇꯧꯅ ꯆꯥꯝꯊꯣꯛꯑꯅꯤꯕꯀꯣ ꯍꯥꯟꯅ ꯃꯥꯒꯤ ꯂꯩꯉꯣꯏꯒꯨꯝꯕ ꯂꯩꯕꯥꯛꯀꯨꯝꯕ ꯅꯞꯄꯁꯦꯀꯣ ꯑꯗꯨꯁꯤꯡꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯆꯦꯡꯉꯣ ꯃꯌꯥꯝ ꯎꯕ ꯐꯪꯒꯅꯤ ꯆꯦꯡꯉꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯃꯀꯨ ꯀꯩꯀꯥ ꯂꯣꯏꯅ ꯈꯣꯛꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯆꯥꯝꯅꯕꯒꯤꯀꯣ ꯁꯤꯅ ꯑꯍꯥꯟꯕꯒꯤ ꯄꯥꯔꯠꯀꯤ ꯆꯥꯝꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅ ꯑꯅꯤꯁꯨꯕ ꯀꯩꯀꯥꯁꯤꯡꯗꯣ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯀꯨꯀꯔꯗ ꯑꯣꯏꯅ ꯀꯥꯝꯍꯜꯂꯅꯤ ꯑꯗꯨꯒ ꯁꯤꯗ ꯌꯦꯡꯉꯣ ꯀꯨꯀꯔꯁꯤꯗ ꯀꯥꯝꯍꯜꯂꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯉꯥꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯇ꯭ꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯆꯥꯡꯅ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯍꯧꯕꯒꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯍꯥꯞꯍꯧꯗ꯭ꯔꯦꯕ ꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯑꯗꯣ ꯂꯥꯁꯇ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯅ ꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯁꯤꯗ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗ ꯆꯥꯏꯍꯧꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯝꯗ ꯄꯥꯟꯁꯦ ꯀꯥꯝꯃꯤꯉꯩꯗ ꯑꯩꯅ ꯁꯤꯗꯒꯤ ꯀꯩꯅꯣꯁꯦꯀꯣ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯆꯞꯄꯒ ꯀꯤꯕꯣꯏ ꯀꯩ ꯀꯔꯥ ꯇꯧꯕꯗꯣ ꯍꯥꯏꯕꯗꯤ ꯇꯤꯡꯈꯪꯁꯤꯅ ꯊꯤꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯀꯥꯆꯞꯄꯤꯁꯤꯗ ꯆꯞꯄꯒ ꯁꯨꯃꯥꯏꯅ ꯀꯩꯅꯣꯅ ꯆꯥꯃꯁꯇ ꯇꯧꯔꯒ ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯥꯃꯁꯇ ꯇꯧꯔꯒ ꯂꯧꯊꯣꯛꯄ ꯇꯦꯛꯅꯤꯛꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯏꯕꯅꯦ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯎꯕꯗꯗꯤ ꯄꯤꯛꯇ꯭ꯔꯥ ꯃꯅꯨꯡꯗ ꯌꯥꯝ ꯁꯥꯊꯤꯅ ꯂꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯆꯞ ꯆꯥꯕꯗꯤ ꯁꯥꯏꯖꯅꯤ ꯍꯥꯏꯕ ꯇꯥꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯃꯣꯔꯣꯛ ꯇꯧꯁꯤꯁꯨ ꯉꯥꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯀꯥꯝꯍꯜꯂꯦ ꯀꯨꯀꯔꯗ ꯆꯥꯡꯅ ꯂꯣꯏꯅꯕꯦꯅ ꯑꯗꯨꯒ ꯊꯨꯝꯒ ꯇꯣꯉꯥꯟꯒ ꯇꯧꯔꯒ ꯐꯖꯅ ꯁꯤ ꯍꯥꯟꯅ ꯐꯖꯅ ꯅꯣꯛꯈꯥꯏꯕꯤꯔꯅꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯁꯤ ꯐꯖꯅ ꯅꯣꯛꯈꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯨꯒ ꯅꯣꯛꯈꯥꯏꯕꯤꯕ ꯂꯣꯏꯔꯒ ꯄꯥꯟꯁꯤꯁꯨ ꯑꯩꯅ ꯐꯦꯟ ꯃꯈꯥꯗ ꯊꯝꯃꯒ ꯉꯥꯏꯍꯥꯛ ꯏꯪꯍꯟꯕꯅꯦꯕ ꯄꯥꯟꯁꯦ ꯁꯥꯅ ꯏꯔꯣꯜꯂꯗꯤ ꯂꯦꯡꯉꯦꯒ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨꯗꯨꯅ ꯄꯥꯟꯁꯦ ꯍꯥꯟꯅ ꯐꯖꯅ ꯏꯪꯍꯜꯂꯦ ꯑꯗꯨ ꯂꯣꯏꯔꯒ ꯂꯣꯟꯗꯣꯏꯅꯦꯕꯀꯣ ꯏꯔꯣꯟꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯗ ꯄꯥꯟꯁꯤꯁꯨ ꯑꯩꯅ ꯒ꯭ꯂꯥꯁꯇ ꯂꯣꯏꯅ ꯇꯛꯈꯥꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯁꯤꯗ ꯈꯨꯠ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯂꯣꯏꯅ ꯒ꯭ꯂꯥꯁꯅ ꯇꯛꯈꯥꯏꯔꯦ ꯃꯣꯔꯣꯛ ꯁꯥꯅꯤꯅ ꯄꯥꯈꯠꯇꯅ ꯑꯗꯨꯒ ꯁꯤꯗ ꯌꯦꯡꯉꯣ ꯐꯖꯅ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯐꯖꯅ ꯇꯛꯈꯥꯏꯕꯤꯔꯦꯕꯀꯣ ꯇꯛꯈꯥꯏꯕꯤꯕ ꯂꯣꯏꯔꯒ ꯄꯥꯟꯁꯤꯡꯁꯤꯁꯨ ꯑꯩꯅ ꯑꯃꯃꯝ ꯇꯧꯅ ꯂꯣꯏꯅ ꯇꯛꯈꯥꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯃꯌꯥꯡꯇꯣꯟ ꯃꯅꯥꯗꯣ ꯑꯗꯨꯗꯣ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯄꯥꯟ ꯏꯔꯣꯟꯕꯗꯗꯤ ꯃꯌꯥꯡꯕꯗꯣ ꯍꯥꯞꯄꯗ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯤꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯌꯦꯡꯉꯣ ꯑꯩ ꯁꯤꯗ ꯈꯤꯇꯪ ꯏꯁꯤꯡ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯏꯁꯤꯡꯁꯦ ꯃꯍꯤ ꯂꯥꯡꯉꯁꯨ ꯌꯥꯝꯅ ꯍꯥꯎꯇꯦꯗꯅꯀꯣ ꯄꯥꯟꯁꯤꯗ ꯌꯥꯝ ꯃꯍꯤ ꯂꯥꯡꯉꯁꯨ ꯍꯥꯎꯇꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯖꯣꯔ ꯂꯥꯎꯅ ꯍꯩꯖꯤꯟꯗꯕꯤꯗ ꯈꯤꯇꯪ ꯇꯧꯔꯒ ꯍꯥꯞꯄꯤꯅꯤ ꯃꯌꯥꯝꯁꯤꯗ ꯌꯦꯡꯉꯣ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯅ ꯈꯥꯕꯩꯁꯤꯅ ꯇꯧꯔꯒ ꯑꯣꯠꯈꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯐꯥꯏꯅꯦꯜ ꯂꯨꯛ ꯂꯩꯔꯦ ꯏꯔꯣꯝꯕꯒꯤꯀꯣ ꯁꯤꯗ ꯃꯌꯥꯡꯕꯁꯦ ꯑꯩꯅ ꯃꯊꯛꯇ ꯈꯔ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕꯁꯦ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ